Online manipuri ki breaking news ta dong bataram nok seri han badem namaru update ama ARAMBAI TENGOL gi LUCHINGPUREL KOROUNGANBA KHUMAN degi lokhachege aikhoi gi sil enao taret AR na fakHre Yairipok tagi haina KOROUNGANBA KHUMAN na phungdokpiri aduga mathangi update asisu KOROUNGANBA KHUMAN degi nim miyamna nungai taba amadi aina oirabasu soikiba lankhiba yoromgani maramdi aikhoi sumi oibani sengna aikhoi chu yumda nungai na normal da lainingi adubu irebak iprup ki khallaga pumnamakse khangjaribani aikhoi degi soikiba lankhiba yawba pumnamak sile nawgi nikhanna warobiganu haijari aikhoi yeknaba masak khangna irebak iprup kan baromda mai onsinsi haina KOROUNGANBA KHUMAN na sumna phongdokpiri aduga mathangi update asina ARAMBAI TENGOL gi PRO Robin mangang khwerkpom degi lokhachege khongkhampat maira paibi imasing club amadi BBF na punna sinbiba aikhoi punsila situnglam satkidamakta haiba thimda pangthokpa mifamda saruk yabinaba haibirakpa thagachari thabuk yamna sille warem thorem su sangjade tawbatabu laibak ngagliba aikhoina khwaidigi thamoi sokpa se wahina karim narakpasini laibak ki karimata khandaba minati masigi heart se khangoi aduna karimnabagi thabuksi yarib makai nupa oiro nupi oiro taunargumsi yamna nungsinasi mifam asida Dr. Len amadi iyamba khuraijam athobasu saruk yabiki haina Robin mangang khwerakpamna sumna phongdokpiri aduga mahaki atop update amadana ai lan ngasi degi lepe masi matam khargi oibe yai matam supagi oibe yai situation na purakani lan ditok sare asuk Saukhataba misingi damakta thawai thaba haunade kanamata call message tawbirakanu hain Robin mangang khwerakpam na phungdukpini makha tarakpa update ta mitai police personnel ama AR nakal haure Kangpokpi district ki Tuikon village tagi kunithoi amadi kunthrainthoi suba Assam Rifles ki team amana Manipur police ki mitai personnel ama rescue tawkhre Kangchup police station gi manung chana laiba Tuikon village tagi Kangchup company observation base ki kunithoi amadi kunthraganithoi suba Assam Rifles ki apunba team amana kanbangam khraba Manipur police personnel adugi maming L Rahul Kawi mahak CID da constable oina thau pubani hari police ki paw amagi matung inna L Rahul Infal dagi scooter amada chatpada lambi lamangna duna kuki khul asida changkhibani AR na rescue tawbangam khraba personnel adu mayai kaba chinjak sizinarambagi khudam changdam phangki rescue taw khraba personnel sing adu lamsang police station da makha taba investigation gi dama khusin nakhre hairi aduga mathangi update asina Bangladesh ta army na ku tawkhibaga loinana Prime Minister Sheikh Hasina famthadokre Bangladesh ta hosik oirik lupi masi ki marakta Prime Minister Sheikh Hasina famthadokhibaga loinana army ki lengak amma laklagani agency ki pawn hai Bangladesh ta army ku tawkhibaga loinana Prime Minister Sheikh Hasina famthadoktuno army ki khannaba aircraft amada safagada India ki state amada satkre maraksida Bangladesh ki army chief general Wakar us zamana media da phangdokhibda army ne interim government amma form tawragani amadi lebak asibu muhusa ki punsida hanjilakna bo nargani hairi army chief asina makhata na phangdokhibda lebak asida hokhiba matam khara asida oiragliba amadi thokliba hingsa gi thodok kaya asi ki matang da opposition gi lusingba kaya ga unaduna maraki oiba government amma form tawba phireb lokhibani aihak no wasaktun hairi lebak asi miyam gi punsi amadi lanthum ngak sengani nakhoi gi demand phangangani sanbiduna aikhoi da mateng pangbiu hingsa gi thodok sing khudak telip karigumba nakhoina aikhoi ga loinana punna thabuk tominnarbadi aikhoina sabsaba warisin amma purakpangamgani hingsa na karigumba warisin amma ta purakpangam loi haina army chief general Wakar us zamana media da phangdokhibaga loinana Sheikh Hasina masana famthadokre haina su lauthoki army chief asina makha taradun hai ngasi opposition party gi lusingba sing civil society sing saruk yaduna phibam ama pangthoktuna laibak asida awonba ama purakna borib lawki ngasi gi mifam aduda ruling amadi awami likimi amata saruk yakide agency ki pawasna makha taraduna masagi sahi humdraga taruk surabe Sheikh Hasina sahi asi angan basaruk tamangarak suba tam gi prime minister oina office paiba hokibani famthadok paglokna Sheikh Hasina army gi akhnab aircraft amada ngasi India gi safagada mafam amada satkibani mahakaloina na mahaki manaw nupi Sheikh rehna aircraft aduda punna sakmina ki hairi local media report ki matung inna protesters sing na prime minister ki office and residence gona bhavan da thumjin ki amadi Bangladesh ki army na mahaku minute ni phumanga gi matam pi duna prime minister famthaduk na bakanghan ki Pakistan dagi tokhaiba lebak ama oina Bangladesh maning makha tamba lebak ama purakhiba lebak asi khwaidigi wangbu lusingba ama oiba aduga Sheikh Hasina gi apokpa Sheikh Mujibur Rahman gi mitam protesters sing na thugai ki kumjali singam sampon humdraga mathui gi Bangladesh independence war saruk yakiba
कुमजा लिसिंग समापन हुमजागा माथोई की बांग्लादेश इंडिपेंडेंस वार दा सरुक याखिबा मुक्ति जोड की इमुंग मनुंग की मेयसिंग द गवर्नमेंट की थबक संगबदा मखोई की सादा 30 रिजर्व तोबु की मयोक ममंग थादा की बांग्लादेश ता कन बिहो अमा लाखिबनी लेबाक अस सही के आमा रिजर्वेशन के मरी लेना इरांग हौदुना लाखी कुमजा 2018 दा होरखिबे अकन इरांग दगी गवर्नमेंट रिजर्वेशन सिस्टम कक्थटपगा लोइनना कोटा खरसु कक्थटखिबनी ममंग थादा हाई कोर्ट ना ऑर्डर अमतादुनु कुमजालिस 2018 दा मतम अदु की लेंगाक ना सादा 30 की रिजर्वेशन कखिबा अदु इलीगल ओइ हाइना लाउथुरपदगी लेबाक असदा अकन इरांग अमा होरकपा होखिबनी लोइनना लेबाक असगी सुप्रीम कोर्ट ना वयल अमा तादुनु गवर्नमेंट की थबक संगबदा सादा 93 दी मेरिट बेसिस ता लवरगा लेमहोरिबा अदु फ्रीडम फाइटर की मुंग मनुंग ओइगनी हाइना लाउथोकपा लेख्रबनी अदुबो सुप्रीम कोर्ट ना ऑर्डर तारबसु लेबाक असगी इरांग नेम थबक ngамदना लाखिबनी वीडियो सिंग बिबगी दमक मैम पुक नको मुख हाना थगचरी अनोब अपडेट की दमक ऑनलाइन मणिपुर यूट्यूब चैनल से बिलुक सब्सक्राइब तबेर थैंक यू सो मच।